Salungphamda yen sikibadu Ranikhet na oiramle haukiba numit kharani gi mamangda Thoubal district ke Salungphamda masak khangdaba laina amana yen paktakna sire haina media da phongdoknarkiba adugi matung inna joint director veterinary Thoubal gi team amana sample collection tawraga Sanjen thongda leiba state veterinary directorate ke disease investigation laboratory da test tawbada yen sikibagi layong adu Ranikhet disease RD na sibani haina ngasi confirm tawkhre hiram asigi matangda joint director veterinary Thoubal RK Khogendrajit na hai Thoubal district ke Salungpham gi mafam kharada yen chanirom si de haina media da report tawrakiba adugi matung inna sample logduna test tawbada layong adu Ranikhet disease na thokunbani haina confirm tawre haina phongdokhi miyamna district asida bird flu sandoklamba yabagi akiba lei haiba wafam duda mi paibiganu haiba wafam mahakna phongdorokhi African swine fever miyoi badat sandokpa laina natte Dr. Khogendrajit ok singda naba African swine fever asi miyoi badat sandokpa laina natte adum oinamak laina asidagi ngakthoknaba hidak amata leitaba maramna masidagi section ba darkar oi Thoubal district ke Salungphamda African swine fever sandorokliba asi laksin bada department akan bathabak paikhat pa hore haina Veterinary Department Thoubal gi Joint Director Dr. RK Khogendrajit na mahaki office ta paumi singa unaba amada phongdokre hui da paktak nana rabies sandorok labra singnare ngasi yamna nungaitaba thoktok ama oina Imphal West Commando Complex ta hui ama chingnaningai oiba layong ama naba ubodagi Manipur Dog Lover Club ta pau pirakpadagi club asigi volunteer Dr. NJ Sarat Chandra ga khusam naraga hakthengana satuna yengchinkhre maduda hui adu rabies na nabagi khudam amasung symptom chap chana uba phangki hui asi thadhoklaga thambana anakpada leiba hui singsu contact tawrumgani haibagi thajaba lei matam ikan kanadana hui asi leikidre maramaduna khudakta thubagi oina thangnaba singi hui taragani thoi anti rabies vaccine kapthokre makhatana mafam maduki akoibadasu anti rabies vaccination camp pangthoklagani aduna hui sing thadok piganu haina dog lover club ki secretary Dr. Naubana phongdorokle COVID-19 vaccine loksinaba state singna thorang tawro haina center na khanghan khre COVID-19 gi vaccine hanba phase ki oina atenba matam gi manungda state amadi union territory singda tharagani state amadi union territory singna tharakadoriba polam sing ase loksinaba thorang tawro haina union health ministry na khanghan khre union health ministry na thokiba cherol amagi matung ina vaccine gi polam ase state taraga mapan amasung union territory kharada supplier gi khuthangda pigadabani loinana lemhoriba state amadi union territory singna mari leinaba government ke medical store depot singdagi lawgadabani hairi mari leinaba government ki medical store depot singdagi lawgadoriba state amadi union territory sing adude Manipur Meghalaya Mizoram Nagaland Sikkim Tripura Uttarakhand Puducherry Lakshadweep Ladakh JNK Himachal Pradesh Goa Daman and Diu Dadar and Nagar Haveli Chandigarh Arunachal Pradesh Andaman and Nicobar Island ne state amadi union territory singda COVID-19 vaccine asi athuba matamda phanghalagani hiram asigi matangda state amadi union territory singna asiguma polam asi loksinabagi damak mangjongna thorang tongnaba khanghalli haina health ministry gi advisor oriba Dr. Pradeep Haladar na tha asigi mangada state singda thaki ba cherol amada palli sithi aduda makhatana palli ba wafam de district singda vaccine yanthokpagi thabak asi register beneficiary masingi matung ina pigadabani madugi damak tongan ba cherol ama atenba matamda khangalakani haire laibak asigi drug regulator oiriba DCGI na haukiba nongmaijing numita covid ki vaccine ani emergency gi oina sizinaba yabagi ayaba pikhibani Loktak ta khusem gi ithak ipom hawanduna samudra mapal da sanabagi mahau phanghangadore Manipur da lakliba mapan amasung lamdam asigi lamkoiba singna tangai fadana yengningba phawriba Loktak Pat asigi mafam chaba amada khutsem gi oiba samudra mapal ama senggot paga loinana akhanaba technology ama sizinarga samudra gi ithak ipom hawanduna Loktak Pat su samudra gi mapal da sanabagi mahau adu pinabagi thorang ama Manipur government ki tourism department na paikhat pa hokre Pokna phamga akhanaba unabada tourism gi director W Ibol na hai matam kayagi mamangdagi department asina manglan oina paikhatninglaga lakpa Loktak Lake Eco Tourism Project ka mari leinana masida yauriba component kayagi matangda wafam kaya ama phongdorokhi Loktak Lake Eco Tourism Project ase Asian Development Bank taki lupa koti 1980 changna paikhatkadabani project asi paikhanabagi damakta state government ki makhada leiriba LDA Loktak Development Authority
Environment and Forest Water Research Department, Public Works Department, Transport Department na chingba kayagi clearance, feedback, comment amasung no objection certificate sing lowre. State ki Chief Secretary na su Ministry of Finance, Ministry of Donor, Northeast Council, Niti Ayog, Ministry of Tourism, Ministry of Home Affairs na singba kayadagi comment amasung clearance sing lawnabagi damagta se thakre. Ministry ayambagi paukhum loina lakle, hojik project ase haunabagi tangkakta sangsilaga leiri hairi. COVID-19 positive oiba miyoy amana numit mapanigi matungda atopa miyoy singda COVID sandokpa ngamde report. COVID-19 positive oiraba matungda phagalaktuna negative oiraba phawbada khunai asina miyoy aduga naksinana laiminaba amade naknana wari saba phawba kinari. Loinana tonganba mijeng amanasu yangbidaba natte. The Lancet magazine da phongba anoba study gi report amagi matung inna COVID-19 positive oiba miyoy amana supnagi numit mapani phawba khak atopa miyoy singda COVID-19 sandokpa ngamme. Madugi matungda atopa miyoy singda COVID-19 sandokpa ngamde haire. Study adugi report matung inna coronavirus na nungsa sor puthok pusin tawriba khanawgi mari amade miyoy bana khong hambada yawrakpa posak singda matam yam sangna hingduna leiba ngamme. Adubo virus aduna atopa miyoy singda sandokpadi ngamde haire. Loinana coronavirus nungsa sor puthok pusin tawriba khanawgi marida yamlabada numit marfuga humdoini phawba amade miyoy bana khong hambada yawrakpa posak singda coronavirus numit chamaga kuntaruk phawba leiba ngamme. Amaromda August thada phongkhiba report amagi matung inade positive oiba miyoy amana coronavirus numit taraga marini dagi hena atopa miyoy amada sandokpa ngami haike. COVID-19 ge Special Task Force ki member singi matung inade coronavirus ke cycle mapung phana loibada numit kunganipani sangi haire. Adubu wafam ase ngasi phawbada chapsaba khudam sangdam piba ngamdre. Corona laina hek sandorokpa horakpadagi hauna ngasi phawbada coronavirus ase nungsita sandokpa ngami natraga ngamde haibagi matangda sapsaba ama khangdana samamnaduna lakhibani. Adubu wafam ase ki matangda CSIR Center for Cellular and Molecular Biology CCMB amadi CSIR Institute of Microbial Technology IMTech study amagi report amagi matung inna coronavirus nungsita saurakna pung ani muk hingduna leiba ngami haire. COVID-19 positive oiba miyoy amana matam sanga leiramba ka amada coronavirus saurakna pung anirom nungsita leiba thengnakhi. Maramaduna Institute of Microbial Technology gi Director Sanjeev Khosla na phongdorokpagi matung inna COVID-19 gi chapsaba hidak hek puthoktriba makhaide virus asidagi ngakthoknaba face mask tangai fadana sizinaba amade COVID-19 SOP sing ngakna chatpagi mathok tai haire. Barca Bilbao da mai pakhibada Messi masak thokna sanakhre. Barcelona na La Liga da ahum suba mafamda kakhatnaba ngarang Atletico Bilbao da ahum ani da mai pakpa phangkhibaduda Lionel Messi na mahaki game ge pandon lombada leiba ngamkhre.